Thoubal District ki Oina District Administration ki Makhada 2023 ki May 3 Dagi Khanghoudana THOKLAKHIBA KANGLUP ANIGI landa LANJELAKTUNA HOUJIK Thoubal da HANGBA relief camp te LEIBA IDP SINGDA KHUDONGCHABA kaya ngasi YENTHOKHRE ngasi ki thoram adu da Wangjing Tentha Kendra ki MLA Paunam Brozen Khangabo Kendra ki MLA Okram Surjakumar Deputy Commissioner Yumnam Ravita amadi Ariva Amarjit Sarmana thoiba mithunglen oiki ngasi ki thoram adu ga mari lenina MLA Paunam Brozen na phongdokibada Anoba government ama lakpasina lamdam asida anoba ahongba yamna uwa fangle haiki lamdam asida lambi kaya fauna ba ngamdana lairamba adu athubada fauna ragari thazai handak ikui kuidana manipur gi chief minister YKM Chana Delhi da chatluraba matung amuk ka hena ahongba yam lairagani amadi IDP singi awaba thoina lairaroi haina thazaba thamki thoram aduga mari lenina khangabo kendra gi MLA Okram Surjakumar na phongdokibada IDP SINGDA piriba khudongchaba singasi matam market rate yenglaga pi haningbagi apamba phongdoki HOUJIK anoba lengak ama laklabani na lengak nasu HOUJIK honabiri ba asigi matakta hena honabina bawa fam phongdoki ngasigi thoram adugi nungi warol piraduna Deputy Commissioner Yumnam Ravita na phongdokibada Anoba lenga ki Makhada IDP SINGDA kari awatpa leiribagi habadu hena mityeng sangli ngasi piriba khudongchaba singi manungda nomagi changdraba yadraba polam singlei nabagi imung amamamgi mi amamamda lupalising ani chamri kunpiri hariba sanfam singadu IDP khudingmaki oina masamasagi account da khudakta direct benefit transfer gi khudangda yenthokpani thokriba irang adu damasagi yum tumnamai chakraba singkayagisu lupalising kunmanga changhanaba proposal thaba loikre haiki ngasigi thoram lenga ki Makhada LEIBA tongan bar department ki official kayasu saruyaki thoram loisilakpada IDP sing amadi thoram da saruyaki ba MLA sing amadi department ki official kayaga interaction program amasu pangthoki I know personally when I had so lambi set pa yada basin yara agadi to go matam ke manuda honorable chief minister na apage anak horok station oida da mate krasi hala agadi achong chen jama apoda la kari hena pana satoi agora IDP singi awa basi am kuina leiroi haibagi ai asado thamjabani agi portui view thamjabani agona manam baraga ikoi ngasi sarkana bi scheme singasi ikoi ngasi ikoi respected decision so thambirame अगर मसीह कोई नियम जो मसीह देगा IDP सिंगु नियम ना लंदन सिगी मणिपुर की नियम ना मको की दमक नुशी न खंग न मत नुशी बदु लाइबने मरम वर्गा सेंट्रल की लीडर सिंग न खंग का कोई मसीह की कोई मणिपुर की अपन लीडर मखन भी रखता ना मसीह की फोकस सी IDP का खाना थमगा सोल्यूशन जी पोरा का मणिपुर शांति लाइदनी अदुना यामन थूना माई की Makhada maruina ai han assembly du thamjabani more haironi more da sida library se maximum more gi mayamami yobi robani more da satlaga in akoi infrastructure using this hardware di library yaro aduna kaya yamna kai gi have the government so da information di leramani yung kaya kai gi yung kaya safi gi yung kaya story madugi infrastructure da hala salvira basi yamna thuna security ngak bani khangde negotiate to bani khangde adagi peace porokna ba mayam ama akoi gi to community mayam mari sanaraka musida akoi khana roji ko sopna roji ko haibagi pandama da government da na thuna to honjani honorable CM nauna paibi ro to ngairi aduna bahag na jukan no hona gale thajaje yamna thuna pandana ba akoi pun hona minasi haiba se anuga popular government la pin na sida ko government na amkhena अपनी IDP चीनों से भी करी फैसिलिटी भी दी आगे करी हार अपने अवार्ड पासिंग वो क्या वापस सिंगो याद ही नहीं बल्कि नहीं आम बदला कोई सीगी मेन प्रोग्राम तो इसे कोई स्पेशल सपोर्ट फॉर कोई कहा जाए मैट्रेस का अदेगी कोई पर्सनल आइटम किसी जन अगर पर्सनल आइटम पे कासी मिलेगी लोग में मी खुदिंग में IDP खुदिंग में की जो पॉलिसी में जो चामरी कोई भी जगह नहीं ममगी नहीं ममदा अदेगी कोई सीगी से कोई बनी चे कोई ना कोई सी फैमिली ट्रांग ना को खलगा कोई उनको नहीं ये तो कमी में अंदा अतुगा